Kurumjari SKTV की Manipuri पावबो मित्यंग ताबिरी बा पुमनमक पुखुंद्राक पम सनातोंबी ने तराम नोकचरी अहान बदा मरुइब पाव Strong Lauvi की थौदोक मतुंगदा पामदब थौदोक सिंह थोरक्तनबा तंपा की डिस्ट्रिक्ट मंगादा थमलखिबा मोबाइल इंटरनेट के अथिंगबा मखाताना नुमित निनी अमगा सांगदोखरे Strong Lauvi की थौदोकता थिजिन हुमजिनबगी तबक कुमांग चौसिन जंगसिनी मियामना असाव फाथदुना लेंगाकता मतेंग पांगबिनबा होम मिनिस्टर गोविंदास कोंथौजमना अपील तौरखली Strong Lauvi की terrorist bomb attack अथुबदा थिजिनदुना चेनब सिंगी मथक्ता मतिक चाबा एक्शन लौखटहनबियो हाइना यूनियन मिनिस्टर ऑफ स्टेट रामदास अथवालेना यूनियन होम मिनिस्टर अमित शाहदा तक्सिलखे अमसों नाट की चटनबी अमदी हराव तयंबगा लोइनना गौर लाइनिंग चटपसिंगी सजिबु चेराव बकुमै ngasi मणिपुर की मफम कयादा पांगथोकनखे हौजिक पाउ संदोकना पिजरी Manipur laingakna irang laksananaba pambaini haiduna tha asigi haukiba tang taretegi hauduna state asigi district mangada VPN service yauna mobile internet service mobile data service athingba thamduna lakkiba adu handokpagi mahutta ngasidagi makhatana numit nini oina nauna sangdokre Manipur laingake commissioner cum secretary Home and Asok Kumar ngasi thokiba order amagi matung ina Strong Lauvi thodok matungda makhatana pamdaba thodok sing thorakpa thingnanaba Pambai ama oina Imphal West, Imphal East, Thaubal, Kakching amasung Bisnupur district singda VPN service yauna mobile internet service, mobile data service athingba thamduna lakiba adu ngasi nungtil pung anidagi hauraga makhatana numit nini sangdokkibani Strong Lauvi की थौदोक थिजिन हुमजिनबगी थबक खुमांग चौसिन चंगसिली मियामना असाव फाथदुना लेंगाकता मतेंग पांगबिनबा होम मिनिस्टर गोविंदास कोंथौजमना अपील तौरकली मणिपुर फायर सर्विस न सिंदुना अप्रैल की तांग कुन फाउबा चयोल अमा चुपना पांगथोकदबा फायर सर्विस वीक इंग्लिसिंग अनि कुन गे तरुक ngase पोलो ग्राउंड मनाक्ता लेबा मणिपुर फायर सर्विस हेडक्वार्टर दा हौदोक्रे थौरम अदुदा वांगांग लदुना मिनिस्टर गोविंदास न हाई नेशनल इन्वेस्टिगेशन एजेंसी NIA ना Strong Lauvi की थौदोक थिजिन हुमजिनबगी थबक खुमांग चौसिन चंगसिली NIA गा ngaihak laitana pau foundary lengakna paikhatliba thabak thorum singda miyam ga loinena chungsinnaduna amadi asawba khudingmak fathaduna tung koiba tangdu laitaba punsirol amada laknaba hotnabada mateng pangbinaba appeal tauki ngasi haudokiba fire service week ka mari leinena minister govindas na hai Maihau langpok thorakpa matamda fire service na lauriba thodang asida Manipur Police Department yauna miyam na mateng pangbiba changi lenga ki maikaide kisu fire service ki personal singna mathau taba matam ga chunaraba khutsu khulai sing thamnaraba angamba thakta hotnari Missing yamlakpagi matung ina Imphal manungda multi-story building kaya sagalakpana maihau langpok thorakpada fire service ki mathau khaknatana mipum khuding maknasu isa na Jackson thorang lokatpa oina fire extinguisher na singba thamnana ba hotna si haiki ngasi pangthokiba fire service week English ngani kun ge taruk hogdokpagi thoram aduda mathau pangthokpada thawai katkraba leikhidraba fire service ki personal singda leishu katuna ikai khumdaba utki district fire substation singdasu computer set yanthok Pagaloina fire fighting amasung rescue equipment singi live demonstration so utki Mari kala atau जो smart pattern ना उसके तरह का बदले ऐसे ही उसे रिजल्ट देखो ना मकान का सुधार लेने वाले उसी लोगों
Turonglaubigi thaudoki investigation yamna fast pace da akoi changsilli is in a very advanced stage. Masi sarkar na paikhatlakliba thabaksing asi Manipur da leibiriba praja punamakna asawbana akoi mangjaba oi akoi sungsinnare hairaga tungko ibagi oiba shanti leiba adugumba saukhatpa state ama oinanaba honabada mateng pangbiyu. Directorate asida leibiriba fire service ki staff khudingmakpu yamna ngamkhai leitana hak thagachaba phongdokchari akoi Manipur gi tampak pikhraba tampak sida ayam mi tongan ba business tongan ba darkar gi matungina multi story building mayam vertical expansion torokpa mi tasilakpa kungna tasilakpa population urbanization hengalakpa gi matungina akoi isa gi su preventive measures tawba yaba ai yum sida karigumba maihau langpok ama thoglagadi haibana singba sida fire extinguisher macha ama mahapa even private vehicles sings taju akoi fire extinguisher yam apik pa akoi kannanaba akoi isa si section tharang lokhananaba adugumba equipment macha sing si so hapa yam tangai phade. Bisnupur district ki Tronglaubi terrorist ki bomb attack ta angang ani hatkibagi thaudok adu atubada tizinduna chenaba singi matakta matik chaba action lokatlu haina social justice and empowerment gi Union Minister of State Ramdas Athawale na Union Home Minister Amit Shah da takshin kre. Minister of State Ramdas Athawale na Union Home Minister Amit Shah da thaba chirol amada April gi tang tareta thokiba thaudok adu yamna nungaitaba thaudok amani karisu khangjadriba angang ani adu minungshi leitana terrorist ki thawongda victim oire asigumba attack asi angang sing khakta da chathaba natte masimak santi pamliba Manipur da attack tawbaga pangkakni asigumba attack asi awangba thakta yaningdaba fongdokli thaudok asida chenaba singi matakta chap chaba thabak lokhatkadabani atubada thaudok asi chijinduna victim oiriba imung manung amasung Manipur gi miyamda justice fanghanbiu amadi santi thambaga loinana micham miyam gi punsi kan bahaibasida ahenba miteng thamduna thabak paikhat piu haina taksinki. Gaura lining chatpa singi chairauba kumai ngasi mafam kayada paksana pangthoknakre lining laison gi thauram sing pangthokpaga loinana mathel lukoi langduna yumyungi thongalda haileiga loinana mathel lukoi sing adu kathokpana maru oiba kumai asigi saktam oiki yumthang nabasingda injang lanaduna nungsi chanana leiminnabagi maru oiba saktam su kumai asigi manungchanna uba fangki haujik leiriba Manipur gi irang asina maram oiraga kumai asi ka hena pakthok chauthokna pangthokpagi mami takhidi. Ipa ipugi haktaktagi chatnarakpa oina lamta thagi ahanba thangjan numita saroi ngaraugi chakthak pijaduna saroi khangbagi thauram pangthoktuna lakli ngasi hairangoi thong maibam laikai apunba maira paibina senduna lamta thagi saroi ngaroi khangbagi aroiba thauram pangthokre saroi ngaroi khangbagi thauram aduga mari leinana hairangoi thong maibam laikai apunba maira paibigi thongmi ningthaujam noni bala na fongdok rakibada lamdam masida thokliba laibak tiba thaudok singasi amuk khana thoktanaba amadi lamdam asibu ngakpi senbiriba ishorgi mafamda thongniba oina thauram asi pangthokpani thangna chakhai tara chingduna aroiba chakhai asina kokthokhtuna langthoklaga phattaba sing amuk khana laktanaba thongni khibani haiki. Koi saroi khangba se lamta gi ahamba thangjan mi se sidana hana khangaga ngasi khoi gi saribu ki gaura gi charau ko se sida awai khumna ama taweba adune akhoi mayamna thari se akhoi gi laikai sigi oina se na thotna ba ya awana ta dana ba lai gi saruk tambane ba khoi thari se saroi gi mayam sigi chakhang ne ba khoi pi se aduga lamsi ko leba isor sim sigi oina su khulum jabane ba koi saroi khangba se lamta gi ahamba Madang asida break ama laujari break tigi yamna thuna hanjarake SKTV News po miyang taduna leibiyo.
SKTV na local operator singidamak nungairaba pau puduna lakshari. High speed internet, IPTV, OTT yauna atay kudong saba kaya piriba SKTV gi saruk ama oibiu. Franchise ki kuthangda mapanggal kalaba connection facility leijare. Local cable operator ama oiduna niyamda news amasung entertainment program sing yohanbiu. SKTV gi technology amasung magul leiraba service asida adumsi yaubiu. Akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani. Break ki matungda miyambo amuka na taram nokchari makataba pao. Lamdam masigi irang loishindana leibaga loinana trong laubi ki thogdokpu yaningdaba phongdoktuna ngasigi oina iroi sembada leiba Manipur Zoological Garden asi thonglon sile haina EYDC Club iroi sembagi maikeidagi phongdorakli. Club asigi maikeidagi phongdokrakibada pikliba angang ani bom kapsinduna hatkiba amadi CRPF na nongmai kapada miyoi ohum leikidaba aduda yaningdaba amadi awawa phongdokpa oina ngasi nongbagi oina Manipur Zoological Garden asi thingjinbani. Masigi matakta fibam fagalaktriba fauba club asina konba mafam singda harau kumai pangthokpiganu hairi. Longlaubida Taidwangi awanungaibu sasengna khamjadriba angang loinana madugi protest sangjaluba mioi ohum amasu yam minungsi haitana central forces na kapthorokwa nongina panbadagi legidaba dugi solution ama poraktribo iwesemba Youth Development Club na koliba area mafam asida matam kattana irang harau kumai amadi hoksi na singba koi tingjang jakre loina nangasi gauragi serau on sisu University Zoological Garden asi zoo yama lakani haidana asa tawbiram leibirangani mangjong na zoo asi koi ngasi gi oina club na tingjang jare haiba mafam asi usijare Trong laubida angang ani hatkiba thodok aduda chenaba kuki narco terrorist sing amadi micham hatpa CRPF personal cherak pigadabani haiba kholau lauduna nupi kanglop Women's Welfare Association kairang mamang laikai na ngarang numidang mairagi khongchet ama chetkre mairagi khongchet adu kairang mamang laikai lamdaibung lampaktagi hoduna chetki Leiba sarkar je koina matik chade maramdi koiba thawok kudemo se sel khara piraga yasanine haiba wa koi wakhalon da pui ai koi hakchanga seng jong wona ba haiba se masi koi parjana sukha pande leigidaba angang ani se mama mapa no wehoi da we pibam ai koi isa mak da pawi haiba thawok se toina tholakani haiba wafam je koi punama loina ma wakhal je sum asida adum tauduna koi pungset koi je loina khanna dum leire maramasina leiba government asina asuba thogdo se karamana solve tawgdagi habse yamna muna kanda biraga thabak pakhat pirau Trong laubi ki mihat yaning de micham amadi angang hatpa yaning de lengak na micham miamsi punsi kanbiu Manipur ki Central Forcing logtho kuki terrorist sing marufang na muthatlo matik chadaba Chief Minister from Thadokadabani haiba kholau kaya galone na ngarang kumbi AC ki manung chanba wangu sadangkhong thongkhong degi akoi bamba fam singda maira khongchat chatkre maike adung ki tongan ba club singna punna sinduna wangu sadangkhong thongkhong degi hauraga Chairel Mangjil Lengang Tabi Chadon Pokpi na chingba khul singda trong laubi ki thodok adubu yaningdaba kholau kaya lauduna miyamna maira pairaga khongchat chatki Haukiba Nongmaijing Numita Thobal District ki Manungchanna Hairokta Leiba Khulgi Uyokta Khangaudana Mai Chaklakpadagi Makhatana Hena Khudong Tiba Thoklamgadabadagi Miyamna Kanbang Amaure Kadaidagi Kamdong na Horakibano Khangdana Khulgi Uyokta Chaklakkiba Mai Adu Ubadagi Eco Network Manipur Hairok Part 3 da Leidiba Hairok Development Club Kabo Laikai Development Association Amadi Kuman Youth Development Club ki Thongmi Singna Mafam Aduda Changsinduna Mai Kanbagi Tabak Chathakibaga Loinana Makha Hena Khudong Thiba Thoklam Gadabadagi Kanbangamki Khul asigi mamangda Tengnopal District ka Tainana Leidiba Khulgi Umang asi
ngak senbagi mapung oiba thodang hairok part 1 amadi part 3 da leiriba club singna lawduna lakpada mamangdasu umang asi lamhen tuhenba miyoi kharana itat tattana mai tharambagi thodok kaya laikre handak mai tharambagi thodok asisu umang asibu manghanba pamba miyoi kharana atamnana tawbani haina chingnaba lei अकोइबगी फिबम कन्ननबा मियाम अमदी मरी लेनबा डिपार्टमेंट ना अकनब थबक पाइखतलिंगै चेरक असिदा असिगुंबा थवोंग चथरकपा असि तराइना लौदे मसे मखा ताना तौबिगनु उमंग योखतपदा अखोइ खुदिंगमकी थौदांग लौमिनसि हाइना इको नेटवर्क मणिपुरगी माइकेदगी फोंदुरकली हौजिक अमुक स्टेट असिदा ngasiगी ओइकिबा अयिंगासागी पाउ पिजरी ICAR Regional Center Lamphel Patigi Fangba report ki matung ina ngasi state asida khwaidigi sabagi chang Celsius degree 18 oiki aduga khwaidigi ingbagi chang na Celsius degree 38 mangani nungsita yauba ising manilgi chang na ayukta chada 38 amasung nungthildana chada 53 oiki aroibada maroiba pausing amuk hana pijari Rong laubigi thodok matungda pamdaba thodok sing thoroktanaba tampaki district mangada thamlakiba mobile internet ki atingba makatana numit ini amaga sangdok Rong laubigi thodokta tizin humjinbagi thaba kumang chawksina changsili miyamna asaw wafata duna laingakta mateng pangbinaba Home Minister Govindas Konthongchamna apel tawrakli Rong laubigi terrorist bomb attack atubada thijinduna chenaba singi mathakta matik chaba action lokat hanbiyo haina Union Minister of State Ramdas Athawale na Union Home Minister Amit Shah taksin kre Amasong Nat ki chenabi amadi haraw tayambaga loinena gaura lining chetpa singi sajibu cheraw bagkumai ngasi Manipur gi mafam kayada pangthokna kre Matang asida bulletin asi loishinjare Manipur miyam gi punsida khwaidigi na maru oiba state asigi lepak asigi amadi malemgi ipau singi damak SKTV news po miyeng taduna leibiyo khurumjari